wari asi Lairembigi leibi Lairembigi masanupi asina Pithivi lokta matau karamna kumtharaktuna Pithivi lokta leiribi masumabin adubu matau karamna awabadagi koankhibagi haibagi matangda putoksaba warini. Nang mathanda duga topam khangdaduna kari tawino ai tasune Pithivi lokta chatuna khoiduna halae Pithivi lokse onthokna su phazakre ainani yengning mankhiduna satlubani kayagi matik phasai nangdi sache su yade as aidine amukka hanna satningi halakningdengo kayam sathina phazai aoibani mipum kudimaknane Pithivi lokse onthokna phazakre na Lairembigi singna ngangnaba itari bani ado aisune satningbana akhogine imasnane satki haiba yade adunani ainane sattaduna lairibase hek salurabadine imana ingonda ngangadoribani karigino khangde aduni haido aisune no imana ngangkani dane nangonda hauramdana tuminna ithanda satlabani phare phare nang yaradine no ima maharani dugane hainaraga yengo as thokna saningkreda ko kadaidagi masinamuk tamsalamdanane thoknane ai Pithivi loktane kumthaningbana lori kanade imada hairukige yabra yenge matawasum tawduna Lairembigi masanupi adu mamada Pithivi lokta salunabagi damakta hainaruni haiduna mamagi manakta laklami hey karino nangna nonganbadagi koiduna leidubo kadai das lubano ngasai dagi aina nang kadai satkhre aina koi thiribani kari angang no khangdini aina ne nang gyan ta dabasiga kadai kadai da satkigani haidun imana pakhatli banin he ima da ai karigumma khara wahang hangi imana karigino aibu Pithivi lokta koi basatpada thingisibo mipum kudimaknane Pithivi lokki fazabase wariline ima aisune yengningbana ima ngasi tasune linthoibido Pithivi lokta koiraga halai hai onthokna phazakare hai ado aisune Pithivi lokta amutang koiruge ima amtang satlage yenguge haibani hey yade imana ne satkhinu hairabadi satkhinu nangna karisu khangpate mapanda uriba arangarak adugi manungda tamthiraba mioi kya malairibani haibase nang khangdribani satkhinu ko imana hairibase gyan taw imane swaibudang thaba masalukige asni hairam laga hairibi Lairembigi mama adu thabak ama saluna ba haiduna satkirami Lairembigi masanupi adu Pithivi lokta satning mankiduna mama Lairembigi aduna leitabagi tanza adu yengduna hairibi Lairembigi masanupi adu tuminna Pithivi lokta mathanta satkirami abok kaigino abokna ekhoi inkol akoi pasida lei mayam ama thari base kari tawdoi noi bo aisune abokna thabado khara yawgi abo kaidawduno haiba lei mayam ama thari base aduburo lei mayam se tharagane kaithela pukhatuna yongadori bani aduga isu ibenne nungaina leinabagi abokna honari bani aduirabadi abok hayengdagi aisu lei thaba yawgi abok mathandana honabado aboksu waramgani bok adunane aisu lei thabado yawge bok hoi isunane sangba matamda hek yawraga loiredana adubo nang asigi ayuki lairik pakhrabro lairik to na thawai yawna sangna honagadabani ko asawba mi mama oidaba yadabani nangi dabangta abok leiribasidi salo ngallingaidane namaina mitto tathoklagane lairik to pana bigitawro salo maraibak thiraba isunida ko tawrise khangdini pangan solaba ainane isugi ningba tunganba ngamgadra ngamoroidra khangdini ngai hak leiraba matungda hairibi Lairembigi masa adu Pithivi lokta kumtharami Lairembigi masanupi aduna onthokna su phazakhreda ko asinani linthoibina Pithivi lokse yamna phazai hairibase as kyagi matik phazaribano yengune singman kasina yengbagi penba bunaide onthokna su pungning se sumat khreda ko asomda mukoi duna mutang yengu khige
ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯂꯩꯔꯥꯡꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝ ꯑꯁꯤꯕꯨ ꯈꯨꯏꯃꯨꯁꯤꯡ ꯑꯁꯤꯅꯅꯦ ꯂꯩꯍꯤ ꯁꯨꯞꯇꯒꯤ ꯂꯥꯛꯂꯤꯕꯁꯤ ꯎꯔꯨꯕꯗꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯍꯟꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯖꯃꯟꯈꯤꯗꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯍꯦ ꯒꯨꯂꯥꯞꯁꯦ ꯃꯅꯥꯛꯇ ꯆꯪꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯂꯩꯅꯝ ꯑꯁꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯌꯨꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯅꯥꯟꯅ ꯄꯥꯟꯈ꯭ꯔꯦꯍꯦ ꯀꯌꯥꯇ ꯅꯨꯡꯁꯤꯔꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅꯨꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛꯅꯦ ꯂꯥꯛꯂꯒꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯈꯤꯔꯝꯃꯤ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯣꯏ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯗꯨꯅ ꯂꯩꯕꯅꯤ ꯅꯪ ꯁꯣꯏꯗꯅ ꯉꯥꯡꯕ ꯇꯥꯔꯦ ꯅꯪ ꯍꯨꯔꯥꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯆꯠꯂꯨꯔꯤꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯗꯣ ꯅꯣꯏ ꯏꯃꯥꯅꯅꯦ ꯉꯁꯥꯏꯗꯒꯤ ꯊꯤꯕꯅꯤ ꯅꯪꯅꯦ ꯉꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯄꯔꯞ ꯄꯔꯞ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯋꯣꯏꯕꯔꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯏꯃꯥꯅꯅꯦ ꯉꯥꯡꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨꯅꯦ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯀꯤ ꯐꯖꯕꯗꯨ ꯎꯔꯨꯕꯗꯅꯦ ꯉꯥꯎꯃꯟꯈꯤꯗꯨꯅꯅꯦ ꯂꯥꯏꯔꯩꯄꯥꯛꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯏ ꯑꯋꯣꯏꯕꯅꯤ ꯂꯦꯟꯊꯣꯏꯕꯤ ꯑꯣꯟꯊꯣꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯀꯤ ꯐꯖꯕꯗꯨ ꯎꯔꯨꯕꯗꯅꯦ ꯂꯥꯏꯔꯩꯄꯥꯛꯇ ꯍꯟꯕꯨ ꯍꯟꯅꯤꯡꯗꯦꯉꯣ ꯑꯩꯗꯤꯅꯦ ꯑꯃꯨꯛꯀ ꯍꯟꯅ ꯆꯠꯂꯨꯅꯤ ꯐꯔꯦ ꯀꯗꯥꯏꯗꯒꯤꯅꯦ ꯑꯩꯅꯅꯦ ꯇꯝꯁꯜꯂꯨꯗꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛꯀ ꯍꯟꯅꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯆꯠꯀꯅꯤꯕꯨ ꯍꯥꯏꯔꯤꯅꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯗꯁꯥꯅꯤꯌꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏꯅ ꯍꯥꯏꯔꯝꯂꯒ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯈꯤꯉꯩꯗ ꯅꯪ ꯀꯗꯥꯏꯗ ꯃꯥꯡꯉꯨꯔꯤꯕꯅꯣ ꯅꯪ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯤꯗꯀꯣ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯅꯪꯅ ꯍꯦꯛ ꯉꯝꯅ ꯆꯠꯂꯤꯗꯀꯣ ꯉꯁꯤꯗꯤ ꯆꯠꯂꯦ ꯃꯊꯪꯒ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯤ ꯅꯪꯗꯤ ꯉꯔꯥꯡꯗꯒꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯄꯣꯠꯇꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯁꯣꯏꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯁꯨ ꯁꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯄꯥꯅꯔꯤꯕꯅꯤ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯑꯣ ꯊꯣꯏꯕꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯉꯜꯂꯤꯉꯩꯗꯅꯦ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯍꯧꯅꯕꯒꯤ ꯇꯧꯅꯤ ꯑꯕꯣꯛꯁꯨꯅꯦ ꯂꯩꯗꯣ ꯏꯁꯤꯡ ꯑꯃꯇꯪ ꯆꯥꯏꯔꯨꯈꯤꯒꯦ ꯍꯧꯒꯠꯂꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯕꯣꯛ ꯑꯗꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯏꯃꯨꯡꯗꯅꯦ ꯏꯁꯤꯡꯁꯨ ꯃꯔꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯁꯦ ꯇꯨꯔꯦꯜꯗ ꯀꯨꯝꯃꯒꯅꯤ ꯏꯁꯤꯡꯗꯣ ꯈꯔ ꯁꯣꯛꯂꯨꯈꯤꯒꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯕꯣꯛ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯅꯤꯅꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯑꯗꯨꯝꯅꯅꯦ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯄꯥꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯉꯜꯂꯤꯉꯩꯗ ꯇꯥꯟꯁꯤꯜꯂꯨꯕ ꯒ꯭ꯌꯥꯟ ꯑꯗꯨꯒ ꯊꯦꯡꯅ ꯇꯥꯟꯁꯤꯜꯂꯨꯕ ꯒ꯭ꯌꯥꯟꯒ ꯃꯥꯟꯅꯗꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯕꯣꯛꯅꯦ ꯅꯪꯒꯤ ꯆꯥꯅꯕꯒꯤ ꯆꯥꯛꯇꯣ ꯈꯥꯏꯗꯣꯔꯛꯂꯒꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯣ ꯆꯠꯅꯕꯒꯤ ꯆꯥꯔꯣ ꯅꯕꯨꯛꯇꯣ ꯊꯟꯅꯕꯒꯤ ꯆꯥꯔꯣ ꯑꯕꯣꯛꯁꯨꯅꯦ ꯀꯩꯊꯦꯜꯗꯅꯦ ꯂꯩꯗꯣ ꯉꯥꯏꯍꯥꯛ ꯌꯣꯜꯂꯨꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦꯀꯣ ꯊꯣꯏꯕꯤ ꯑꯕꯣꯛ ꯀꯩꯊꯦꯜꯗ ꯆꯠꯂꯨꯈꯤꯒꯦꯍꯦ ꯅꯪꯁꯨꯅꯦ ꯂꯣꯏꯁꯤꯟꯗꯨꯅ ꯁ꯭ꯀꯨꯜꯗꯣ ꯆꯠꯅꯕꯒꯤ ꯇꯧꯔꯣ ꯑꯕꯣꯛꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯩꯅꯦ ꯂꯣꯏꯁꯤꯜꯂꯒꯅꯦ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯑꯕꯣꯛ ꯐꯔꯦ ꯑꯕꯣꯛ ꯆꯠꯂꯣ ꯑꯕꯣꯛ ꯍꯌꯦꯡ ꯑꯩꯅꯅꯦ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯔꯒꯅꯦ ꯑꯕꯣꯛꯄꯨꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛꯀꯤ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛ ꯍꯣꯏ ꯏꯁꯨꯅꯅꯦ ꯊꯕꯛ ꯇꯧꯔꯒꯅꯦ ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎ ꯑꯕꯣꯛꯇ ꯉꯁꯤ ꯀꯔꯤꯅꯣꯃ ꯈꯔ ꯍꯪꯒꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯑꯕꯣꯛ ꯅꯪꯅ ꯃꯥꯒꯅꯦ ꯅꯪꯅ ꯄꯥꯒꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕꯣꯅꯤꯗ ꯅꯃꯥꯗꯨꯁꯨ ꯃꯕꯨꯛꯇꯣ ꯇꯞꯆꯈ꯭ꯔꯕ ꯑꯗꯨꯕꯨꯅꯦ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡꯏꯟꯅ ꯅꯃꯥꯗꯣ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯅꯄꯥꯗꯨꯁꯨ ꯅꯃꯥ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔ ꯃꯇꯨꯡꯗ ꯅꯄꯥꯗꯨꯁꯨꯅꯦ ꯂꯩꯈꯤꯗꯔꯦ
ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯅꯣ? ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯊꯣꯏꯕꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯍꯌꯦꯡꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯅꯦꯕ, ꯃꯌꯥꯝꯅꯦ ꯐꯪꯁꯟ ꯆꯥꯎꯅ ꯇꯧꯗꯣꯔꯤ, ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯅꯦ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅꯅꯦ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯌꯦꯕꯣ꯫ ꯑꯩꯒꯤꯁꯨꯅꯦ ꯐꯤꯖꯣꯜꯗꯣ ꯂꯩꯕꯤꯌꯣ ꯑꯕꯣꯛ꯫ ꯀꯔꯤ ꯍꯥꯏꯕ? ꯁ꯭ꯀꯨꯜꯗ ꯐꯪꯁꯟ ꯇꯧꯅꯤ ꯍꯥꯏꯕ? ꯏꯍꯦ, ꯑꯗꯣ ꯈꯪꯗꯦꯅꯦ ꯑꯕꯣꯛꯄꯨ ꯅꯪꯒꯤ ꯐꯤꯖꯣꯜꯗꯨꯕꯨ ꯂꯩꯕꯤꯕ ꯉꯝꯒꯗꯔꯥ ꯉꯝꯃꯣꯏꯗꯔꯥ? ꯈꯨꯠꯇ ꯄꯩꯁꯥꯁꯨ ꯀꯌꯥ ꯂꯩꯇꯦꯅꯦ ꯊꯣꯏꯕꯤ꯫ ꯌꯥꯔꯅꯤꯗ ꯑꯕꯣꯛ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦ ꯑꯕꯣꯛ, ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯗ, ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯥꯅꯤꯡꯅ ꯇꯧꯕꯅꯦ ꯑꯕꯣꯛ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯀꯧꯔꯒ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯍꯤꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯑꯕꯣꯛꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦꯀꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗꯀꯣ ꯊꯣꯏꯕꯤ, ꯑꯕꯣꯛꯄꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯁ꯭ꯀꯨꯜꯗꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯕꯣꯛꯅꯦ ꯀꯩꯊꯦꯜꯗ ꯂꯩꯔꯥꯡꯁꯦ ꯌꯣꯜꯂꯨꯈꯤꯒꯦꯀꯣ, ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ, ꯑꯕꯣꯛꯅꯦ ꯌꯥꯡꯅ ꯍꯜꯂꯛꯀꯦꯀꯣ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯂꯣꯛꯀꯤ ꯐꯖꯕ ꯑꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯂꯣꯛꯇ ꯑꯃꯨꯛ ꯀꯨꯝꯊꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯗꯨ ꯃꯕꯣꯛꯇꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯁꯨꯃꯥꯡ ꯑꯗꯨꯗꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯊꯟꯇ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯪꯁꯟ ꯑꯗꯨꯗ ꯌꯥꯎꯕ ꯉꯝꯗꯔꯦ ꯈꯜꯂꯗꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯀꯞꯄ ꯑꯗꯨ ꯎꯕꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯀꯞꯄ ꯑꯗꯨ ꯎꯕꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯨꯕꯣ? ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ, ꯀꯅꯥꯅꯣ? ꯅꯪꯗꯤ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯤ, ꯁꯅꯥ ꯂꯤꯛꯀꯣꯟꯁꯨ ꯃꯌꯥꯝ ꯑꯃ ꯁꯤ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯀꯗꯥꯏꯗꯒꯤꯅꯣ? ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥ ꯑꯁꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯞꯄ ꯎꯕꯗꯨꯒ ꯃꯥꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯣ ꯀꯔꯤꯒꯤ ꯅꯪꯅ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯩ ꯑꯁꯦ ꯑꯕꯣꯛꯀ ꯑꯩꯒꯇ ꯂꯩꯕꯅꯤ, ꯉꯁꯤꯁꯦ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯀꯤ ꯐꯪꯁꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ, ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯇꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅꯅꯦ ꯖꯒꯣꯏ ꯁꯥꯔꯝꯃꯅꯤ, ꯑꯩꯗꯤꯅꯦ ꯑꯕꯣꯛꯅꯅꯦ ꯂꯩꯕꯗꯣ ꯉꯝꯗꯕꯅꯤꯅ ꯁ꯭ꯀꯨꯜꯗꯣ ꯆꯠꯇꯔꯦ, ꯑꯗꯨꯒꯤ ꯀꯞꯂꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯂꯤꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪ ꯀꯞꯄꯤꯕ? ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ, ꯑꯩꯅ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯍꯟꯕꯗꯣ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ, ꯍꯧꯖꯤꯛꯃꯛ ꯅꯪꯒꯤꯅꯦ ꯐꯤꯖꯣꯜꯗꯣ ꯑꯩ ꯄꯤꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯞꯄꯔꯣꯏꯀꯣ? ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄꯤ ꯋꯥ ꯑꯣꯏꯔꯦ, ꯀꯞꯀꯅꯨ, ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯒꯗꯕ ꯐꯤꯖꯣꯜꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ? ꯌꯥꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ, ꯑꯗꯣ ꯁ꯭ꯀꯨꯜꯗꯗꯤ ꯏꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯣꯏꯔꯝꯂꯅꯤ, ꯁ꯭ꯀꯨꯜꯗꯣ ꯂꯥꯞꯄꯅꯤꯅ ꯈꯣꯡꯅ ꯆꯠꯂꯕꯗꯤꯅꯦ ꯌꯧꯔꯔꯣꯏꯌꯦ, ꯍꯧꯖꯤꯛꯇꯤ ꯐꯤꯖꯣꯜ ꯑꯁꯦ ꯐꯪꯗꯨꯅꯁꯨ ꯑꯩ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯔꯦ, ꯉꯁꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯗꯣ ꯍꯧꯔꯝꯂꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥ ꯂꯩꯅ ꯀꯔꯤꯒꯤ ꯅꯪꯉꯣꯏꯗꯕꯅꯣ, ꯈꯣꯡꯅ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ, ꯑꯩꯅ ꯅꯪꯕꯨ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯖꯒꯣꯏ ꯑꯗꯣ ꯁꯣꯏꯗꯅ ꯁꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ
ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯖꯒꯣꯏ ꯑꯗꯣ ꯌꯦꯡꯈꯣ ꯍꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯖꯒꯣꯏꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩ ꯊꯦꯡꯂꯦ, ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ, ꯅꯪꯒꯤ ꯖꯒꯣꯏꯗꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ ꯊꯣꯏꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ? ꯅꯦꯛꯁ ꯔꯥꯎꯟꯁꯦ ꯅꯪꯒꯤ ꯖꯒꯣꯏꯅꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯅꯪꯒꯤ ꯖꯒꯣꯏꯕꯨ ꯌꯦꯡꯅꯗꯒꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯅ ꯖꯒꯣꯏ ꯇꯥꯛꯄꯤꯕꯗꯣ ꯉꯁꯤꯗꯤ ꯅꯪ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯂꯔꯣ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯣꯖꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯐꯪꯁꯟ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯕꯣꯛ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ, ꯀꯗꯥꯏꯗꯒꯤ ꯐꯤꯖꯣꯜꯅꯣ ꯅꯪꯅ ꯁꯦꯠꯂꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯈꯣꯡ ꯄꯨꯝꯅꯃꯛ ꯃꯕꯣꯛ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯕꯣꯛ ꯑꯗꯨꯗꯤ ꯅꯣꯛꯂꯗꯨꯅ ꯑꯉꯥꯡ ꯃꯋꯥ ꯄꯉꯥꯡ ꯉꯥꯡꯖꯕꯅꯤ ꯈꯟꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯂꯥꯛꯂꯒ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯪꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ꯫ ꯑꯋꯣꯏꯕꯅꯤ ꯑꯕꯣꯛ, ꯊꯥꯖꯋꯣ, ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯒꯅꯦ ꯑꯩꯉꯣꯟꯗ ꯐꯤꯖꯣꯜꯁꯤꯡꯁꯦ ꯄꯤꯔꯝꯂꯤꯕꯅꯤ ꯑꯕꯣꯛ꯫ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯤꯗꯤꯅꯦ ꯍꯌꯦꯡ ꯂꯥꯛꯑꯒ ꯌꯦꯡꯍꯟꯒꯦ ꯌꯦꯡꯉꯨ꯫ ꯊꯣꯏꯕꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯉꯁꯤꯗꯤ, ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯈꯤꯗꯔꯤ, ꯑꯕꯣꯛꯇ ꯑꯩꯅ ꯎꯅꯍꯟꯒꯦꯅ ꯇꯧꯔꯒ ꯑꯕꯣꯛꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯗꯕꯗꯣ ꯊꯥꯖꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯗꯨꯕꯣ? ꯑꯕꯣꯛꯇꯣ ꯅꯪꯒ ꯎꯅꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨꯀꯣ, ꯑꯩ ꯑꯕꯣꯛꯇꯣ ꯀꯧꯊꯣꯔꯛꯀꯦ꯫ ꯑꯕꯣꯛ, ꯑꯕꯣꯛ, ꯑꯩꯅ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯑꯦ, ꯊꯣꯔꯣ ꯂꯥꯎꯅꯦ, ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕꯗꯣ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯑꯕꯣꯛ, ꯇꯥꯔꯕ꯭ꯔꯣ? ꯑꯃꯨꯛꯇꯪ ꯊꯣꯔꯣ꯫ ꯂꯥꯛꯑꯦ ꯂꯥꯛꯑꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯄꯥ ꯄꯥꯈꯠꯂꯗꯅ, ꯍꯩꯃꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯁꯤꯗꯤ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯄꯤꯛ ꯊꯟꯕ ꯃꯈꯩꯁꯤ꯫ ꯑꯕꯣꯛ, ꯑꯩ ꯑꯁꯦ ꯂꯥꯏꯔꯦꯝꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅꯅꯦ ꯊꯣꯏꯕꯤꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯕꯤꯕꯨ မာꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯌꯥꯎꯍꯟꯈꯤꯕꯅꯤ ꯑꯕꯣꯛ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯀꯤ ꯐꯖꯕꯁꯦ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯉꯁꯤꯗꯤ ꯑꯕꯣꯛ ꯑꯃꯗꯤ ꯊꯣꯏꯕꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄꯤꯒꯦ꯫ ꯑꯁꯦ ꯁꯅꯥꯒꯤ ꯆꯐꯨꯅꯤ ꯑꯕꯣꯛ, ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯦ ꯊꯝꯖꯜꯂꯣ꯫ ꯑꯕꯣꯛꯅꯅꯦ ꯊꯣꯏꯕꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯕꯣꯛ, ꯁꯅꯥꯒꯤ ꯆꯐꯨ ꯑꯁꯦ ꯂꯧꯁꯜꯂꯣ ꯑꯕꯣꯛ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯕꯣꯛꯅ ꯀꯔꯝꯅ ꯁꯤꯡꯒꯅꯤ? ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯗ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛꯄꯥꯛꯇ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯤꯛꯄꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯧꯕꯤꯔꯝꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯔꯥꯎꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯥꯒꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯤ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯅ ꯆꯤꯡꯅꯕꯁꯦ ꯆꯨꯝꯃꯦꯗꯅ, ꯅꯍꯥꯟ ꯃꯈꯩ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯩ ꯌꯣꯟꯕꯒꯗꯨ ꯇꯣꯛꯈꯤꯗꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯤꯒꯠꯂꯤꯕꯅꯤ꯫ ꯈꯪꯒꯅꯤꯗꯣ, ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯂꯩ ꯊꯥꯕꯗ ꯉꯥꯡꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯂꯩ ꯊꯥꯔꯛꯏꯁꯤꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ? ꯀꯩꯗꯧꯒꯦꯅ ꯇꯧꯏꯅꯣ? ꯍꯥꯏ, ꯅꯪꯅ ꯈꯪꯕꯗꯤ ꯑꯆꯧꯕ ꯂꯥꯡ ꯑꯃ ꯊꯥꯛꯏꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯡ ꯑꯁꯤꯗꯕꯨ ꯍꯦꯛ ꯊꯨꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯑꯋꯥꯕ ꯂꯣꯏ ꯀꯣꯛꯀꯗꯧꯔꯤꯕꯅꯤ, ꯄꯩꯁꯥꯅ ꯊꯝꯐꯝ ꯂꯩꯔꯣꯏꯗꯕꯅꯤꯅꯦꯍꯦ ꯅꯪꯕꯨ꯫ ꯂꯩ ꯊꯥꯋꯣ, ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯥꯇꯣꯔ ꯒꯨꯂꯥꯞꯇꯣ ꯊꯥꯋꯣ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯋꯣ, ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅꯦ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯂꯥꯡ ꯊꯥꯛꯏꯕꯅꯤ, ꯂꯥꯡ ꯊꯥꯛꯏꯕ꯫ ꯍꯧꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯒꯤꯅꯦ ꯈꯟꯅꯕꯁꯦ, ꯅꯠꯇꯦ ꯅꯅꯥꯎ ꯈꯟꯅꯕꯁꯦ ꯑꯃ ꯍꯧꯔꯕ꯭ꯔꯥꯕ? ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤꯕꯣ꯫ ꯕꯕꯥ, ꯑꯩꯒꯤꯅꯦ
ꯎꯆꯦꯛ ꯑꯃ ꯐꯖꯕ ꯑꯃ ꯂꯩꯕꯤꯌꯣꯕ ꯎꯆꯦꯛ ꯄꯣꯟꯗ ꯂꯩꯕꯗꯣ ꯏꯃꯥꯟꯅꯕꯤꯒꯤꯗꯤꯅꯦ ꯃꯌꯨꯝꯗ ꯀꯌꯥꯝ ꯐꯖꯅ ꯂꯩꯍꯧꯔꯤ ꯑꯩꯒꯤꯁꯨ ꯑꯝꯇꯪ ꯂꯧꯕꯤꯌꯨꯕ ꯕꯕꯥ ꯎꯆꯦꯛ ꯄꯣꯟꯗ ꯂꯩꯕꯗꯣ ꯌꯦꯡꯅꯤꯡꯉꯦꯕ ꯕꯕꯥ ꯄꯣꯟꯒꯅꯦ ꯎꯆꯦꯛ ꯑꯝꯇꯪ ꯂꯩꯕꯤꯌꯣꯕ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯀꯤ ꯋꯥꯅꯣ ꯉꯥꯡꯉꯤꯗꯨꯅ ꯑꯁꯣꯝꯗ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥꯕꯨ ꯂꯩꯇ꯭ꯔꯕ ꯅꯪꯅ ꯎꯆꯦꯛ ꯂꯩꯌꯨ ꯀꯥꯏꯅ ꯅꯄꯥꯗ ꯎꯆꯦꯛ ꯑꯣꯜꯍꯜꯂꯒꯅꯦ ꯄꯣꯟꯗꯩ ꯍꯥꯞꯆꯤꯟꯅꯦ ꯊꯝꯃꯨ ꯑꯗꯨꯒꯅꯦ ꯅꯪ ꯌꯦꯛꯎ ꯌꯥꯔꯕ꯭ꯔꯥ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯤ ꯁꯣꯝꯗ ꯇꯥꯅꯤꯡꯗꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯗꯅ ꯍꯤꯡꯆꯥꯕꯤꯒꯤ ꯙꯔꯥꯅ ꯎꯠꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯅꯆꯥ ꯅꯤꯄꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯅ ꯃꯊꯃꯣꯏꯗꯣ ꯈꯔ ꯍꯔꯥꯎꯍꯟꯒꯦꯗꯤ ꯂꯩꯇꯉꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯅ ꯁꯛꯇꯥꯁꯤꯅ ꯀꯤꯅꯦ ꯆꯥꯊꯣꯛꯇꯒꯤ ꯇꯧꯔꯅ ꯀꯥꯟꯅꯗꯦ ꯂꯥꯎ ꯑꯩꯈꯣꯏꯍꯨꯝ ꯆꯪꯗꯨꯅꯅꯦ ꯑꯇꯣꯔ ꯒꯨꯂꯥꯞ ꯊꯥꯁꯤ ꯑꯇꯣꯔ ꯒꯨꯂꯥꯞ ꯂꯥꯡꯁꯤꯒꯕꯨ ꯊꯨꯔꯕꯗꯤꯅꯦ ꯂꯣꯏꯅ ꯑꯋꯥꯕꯁꯤ ꯀꯣꯛꯀꯗꯧꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯒꯤ ꯃꯋꯥ ꯂꯧꯅꯦ ꯑꯗꯨꯒꯇ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯑꯇꯣꯔ ꯒꯨꯂꯥꯞ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯅꯝꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯈꯨꯗꯥꯡ ꯄꯥꯏꯅ ꯆꯤꯡꯗꯨꯅ ꯐꯥꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯐꯥꯔꯦꯗꯅ ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤꯁꯦ ꯑꯩꯒꯤ ꯂꯥꯡꯗ ꯅꯪ ꯊꯨꯔꯦꯗꯅ ꯉꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯂꯣꯛꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯥꯡꯅ ꯄ꯭ꯔꯤꯊꯤꯕꯤꯂꯣꯛꯇ ꯀꯨꯝꯊꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯐꯥꯗꯨꯅ ꯊꯝꯂꯤꯕꯗꯣ ꯅꯊꯋꯥꯏꯗꯣ ꯍꯤꯡꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯊꯥꯗꯣꯛꯑꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤꯅꯤ ꯁꯤꯗꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯍꯥꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯈꯥꯝꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯥꯝꯂꯕꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯣꯟꯗ ꯊꯝꯕ ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯂꯣꯟ ꯊꯣꯛꯇꯕ ꯄꯣꯟꯗ ꯂꯩꯕ ꯎꯆꯦꯛ ꯑꯣꯜꯂꯣꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯣꯜꯍꯟꯈꯤꯔꯝꯃꯤ ꯈꯨꯗꯛꯇ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯄꯣꯟꯗ ꯂꯩꯕ ꯎꯆꯦꯛ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯝꯃꯤ ꯍꯩꯃꯥ ꯃꯆꯥꯅꯤꯄꯥꯅ ꯉꯁꯥꯏꯗ ꯎꯆꯦꯛ ꯂꯩꯌꯨ ꯍꯥꯏꯌꯦꯅ ꯄꯩꯁꯥ ꯂꯩꯇꯦ ꯈꯪꯗꯉꯩ ꯃꯆꯥꯅꯤꯄꯥꯅ ꯍꯥꯏꯔꯦꯗꯅ ꯎꯆꯦꯛ ꯂꯩꯔꯒ ꯂꯥꯛꯏꯁꯦ ꯑꯣꯏꯔꯕ ꯃꯁꯤꯒꯤꯅꯦ ꯅꯤꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯂꯩꯔꯛꯂꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯟꯗ ꯂꯩꯕ ꯎꯆꯦꯛ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ